खुरमजरी ngasi leibak miyam gi mafamda wafam amatang praja gi mihut sillaga nanaina si wafam amatang thamjaningi madudi jahi kaya dagi maira ani si punchan bi waiduna lakhibani adubu chakhiba November gi tang nipan dasu mifam kaya famduna maira ani si punchanduna thorom asi pangthokpi waiduna haijakhibani adubu hojikti ima ani sina punchan bidrabani na aduga akhoi action committee gi maikai dagi su akhoi women action committee gi maikai dagi su wafam kya ma thamjakhrabani adubu asuk yamna thamgraba wafam asida ima ani sina punchan bidrabani na punchandana tawriba thoram asida mayamna janing daba kaya phongdorak pasina hojik akhoi gi kanglei pak sida tariba awaba cheirak asidai sida thoram asibu tongan na tawwa haibasi yamna phajadaba ama oibana akhoi gi leibak miyam dan ai hangna haijaning badi atai kari sunate thoram asida chatpi bagi mahutta yum da oina leikhidraba ima singdugi ima leikhidraba ima singdugi mafamda sardhanjali oina candle amamam chukhat pire hairaga yum da oina pangthok pibana hena phagani haina khanjai aduga pangthokani haina ima anina kanna akanbida mukhrabani na akhoi su masigi violence thorakpa jai haiduna akhoina praja gi tarap tagi akhoina dc da akhoina memorandum ama pisan jakhibani ado dc na masigi memorandum sibu accept haure hairaga masigi program asidi tahonloi haidana sp da so haira khare sp na so haira khare adugi mathakta Lakhipur gi oc da su che chat khare Udharbon gi oc da su che chat khare asigi che puna makse